ngasi maroiba pauda Senapati district ki manungda leiba analayang sangsingda doctor amadi staff nurse singi award pale haleroi haina health minister L Jayant Kumar na phongdokre laira bagi kham thenglaba jaitheng number moidna class 12 ki parikha da science stream da taramathoi suba position funky bacha jing kunauda ki chinglemba mama na makhata na mai taman bangam laroi haire amade food safety and standard enforcement na Thobal district ki mafam sing da drive chathakre ya report tamong chumna hamgam daba bakery home things in cray kurumjeri STB pau ming tabi besimbu taram nok jeri hausi pau sanjong pijeri Senapati district ki manungda leiba community health center primary health center made primary health sub center singda ward liba doctor made staff nursing athuba matamda piragani haina health minister L Jayant Kumar na Senapati district hospital yauna district asigi manungda leiriba tongan ba mafam singda leiriba analayang sangsing yangsin bagi khongchata phongdokre khongchata duda minister and Kaishi PHED Minister L Deko yauna Health Department ki maru oiba official kaya susarugya ke mau maram gi manung chanba solitoku amadi tadubida leba primary health center ki phiba minister ne yengsin ke chahi ni purom mafamasida minister amata mamang da laktune yengsin khidre haina lamda madong ki khunja singna phongdorke khongchet aduna Senapati district hospital ki phibam su yengsin ke athuba matamda hospital asige trauma center ma NEC gi shantang makada hangdok pagaloinana matik chaba khusu khulai sing thamlagani haike khongchara duda primary health center kharge building quality control tawdana saramba thengnake athuba matamda sarkar gi maike gi semjilagani haike Mauda Leriba Community Health Center asi Sub Divisional District Hospital ki thak ta on khatnaba amade tadubi ki Primary Health Center asisu Community ki Health Center ki thak ta on khatnaba ge cabinet ki mifam da puthok tuna khanaragani Manipur ki tongan ma mafam singda leriba analaying sang makata na yingsin ba ki thabak chathakigani haike augese mase mayam nasu kana demand to ba haibatai kay demand have tra gadi machine bordering Nagaland oibani na akoina sumla kan more da tawdona akoi gi sidasu akoina yarage community health center gi standard se khara wankal halaga sub divisional akoi hostel amma mathamse habi proposal se masi lai masi prajaya pa mane man sine cover to ri se si hostel cover to ri se no loli Manipur manung lai ba makli praja ching khatna ta bada even akoi Nagaland gi nakna bada lai ba adjoining area ta lai ba Nagaland gi villages madugi mi sing ana ba sing yaw bani na masi gi akoi gi yam sing har ge de state ani hom gi madugi darkar lab makli pore bani masi national importance ni hadna babu lobi am kali pone adana on 29 it is tomorrow Gauti Chakani the donor minister Masaga could notice key minister health minister why sanabale madada I will definitely point out the requirement of the people of Mau madan si upgrade to pa me khongchet aduna segmai kendra gi manung da leiba Kangla Tombe primary health sub center segmai amadi khulkhul da leiba health center gi award apasing suyeng sinke Kangla Tombe primary health sub center asisu primary health center ki thak ta on khatpa yabre yengslagani haike charu phudit khappa sing chanba made noma gi aphang bathabak suduna noma gi chara talibi lukhrabi mamana kanna hotnaduna handa council na loba class 12 science stream da taramathoi suba position takraba jinglem bachingthamna larik makha tamthaduna IS officer ama oiba pami apopi mama nadi makata na larik tamhanba ngamlaroi haire hiram sida report jinglem ba imphandagi kilometer mari from satlaga leiba skunu manaki sajing khunu dagini mahak tangjing primary school dagi lek tamba horok laga skunu de leiba M Ganga academy da class 2 dagi 10 forward tamlakhi metric the position list sangidaba mark ahum khak wadau dagi position amata laukhide position sanba ngamdrabasu letter mark loina phangbu maramna Messi school na lemna tambu khudong chaba phangudagi class 3 dagi 12 forward hotna zamana lemna mai tamlakhi imungi leitabna maram oiraga apopo mapa so singani tareta hu thaktun leikide lukhrabi mamana
saru phudit khappa singda kadana sing chanbana singba nonggi afangma thabak suruga hingnaba lambi thibda masagi lairik amadi uniform laiba ngamdabadagi laikai mayamba singge amanba wairaga laik tamhalaki haina mahaki apokpi soniana phondorakli ibung nang laik tamdaba yadabani imana angamba nang sidagi khongna chapani khangde adagi migi cycle na pani khangde nang awaba thiranu aduga satlo haraga tawga dumai tawga ma se laik tam hangaraga mana tamgiba han ba chahi je ma rengwan ta bangamdre rengdong wan ta bangamdabadagi di mathangi dagi di ima ai yang kana honage aduga honaraga iskunjidagi phi oina tambangamna basi ma I honage na haraga dumai tawga ma se laik tam ba thagi bani phut tara magaram sangba phut tararam pakpa pakhangi yumgi yumpham amadi sumang maset ama pata oidaba inkhon natna kaisu leitraba singlemana Delhi gi Hindu college ta tamdana UPSC exam thaning apam leiri ji tamjani mudi amna kanoda topa state singing pandai tare Delhi University umba mada tamaga IS officer fa ba moningi aphawba phawning ba satra kya de leiba adubu phawbin ba singat pinaba apung phana leitraba lamdam sida haitare ai tasengna aphawba officer si oiraga ai mateng pange khalli singlem gi apamana ama oirabasu hojik leiba imungi fibam na imphana leiba maming leiba college sinda tambadi lairaduna mahaki yumdagi khwadi nakpa kaksing khono college ta satnabagi upai fawa udri haina singlem na awa phondorli taseng overall yengkanda ai optionless ai taseng option leitraba mi mum samanare tawjini ningjabadi kya ne do ai gi family condition ji gi yenga ai targadi ai yam noite ningam da baki azul lere pen da baki azul le du hoti yam hona ningi yam ne tong ningi du means later mina ai kari paim ta leitu gum ji ko ne dei paim ta leiti haiba tare masana pana mai paktuna awang wakhal ama sagat labasu makha tamnabagi pambai udraba mamanadi masana mai palakpagi nungaibagi muhutta awawa pudum puri haina apopi shaniana makha tana phondorli magi phibam je karamana sengo dage haibagi ai wakhanda awaba musu oi aina sembasu ngamgado mande naina khalle haibadi ai dong khatani yumjida pudoise moi humje hona doise ai magi wakhan khangda sai sing chaba khangdana tumbasu yade sabasu yade thongan thokre ai yumda hanjingani khangde magi saktamje uni mana de ngonda haidok ngamdaba taramathoi su position da laklagasu makha tamba ngamdana sakhragadi afaba satra asina karma maigi da sakhigadage haibse laikai gi miyamsu yamna kana mi paina bug loinana aru wahang ama una hangnari khungangi lam oibna single mana matik chawa mi ama oina siamba phabo laikana puba thangma ngamoidaba maramna laikai su mittegi pi ta khang munatana upai leitri cameraman nanaku loinana pagdam jerba ningthakam chana jabu mitai sajing khuno BJP na luchingba anauba government asigi numit jamani gi manung da paikhatpa thabak ki manung jana chana thaknaba polam singda podyan tauba mapanda ki pusilakpa potchai sing haksang sokningai oiba potchai yaubra haina food safety ki license bairaga chana thaknaba polam sing saribra haiba sisu medical director ki food safety and standard enforcement na akan bathabak lokali ngasi Thobal gi designated officer and Devendrana luchingba kangbu amana Thobal bazar amade akoi badaleriba district asigi kaithel singda drive chathaduna chana kanglon ngaklam daba polam kayamarum phagatkhre ngasi gi drive aduda Imphal East West Bisnupur Tamenglong amasung Chandel district ke food safety officer singsu sarugya ke Yaripok bazar da hangba bakery ahom food safety and standard act lisingani taruke section kungataruk ngakna chalamdabagi damak thingsin kre bakery ahom adude Hussein bakery Afrin bakery amasung new fast food bakery ni food safety officer Thobal Ebrojendrana mapandagi pusilakpa maming mathak khangdaba sabagi tarik thariba polam singi machal sing yaudaba achapot mayam asina miyam gi haksel da chauna akiba pirakliba amade lamdam sida chana thakna polam sing sariba singnasu haksel gi chana kanglon sing ngak na chattabagi chatnabi amalayrakliba sigidamak akhanaba khongthang asi lokhatpani pot yoliba singna mari lenaba authority dagi license logduna mawong chumna pot yonbiu miyam nasu isana sijnagadaba potchai sing yenglaga lebiu haiki ngasi phagalaba polam sing CMO office Thobal da makataba ain gi thabaki damak thamkre
CMO Dr. N. Jayantkumar government paikhalakliba khongthang asida miyamna sumateng pangbiu makhatana thobal amadi kakchingda su drive asi chathakigani haiki. It's very good elamba adu mayam ase food items ta khatta bayoramba food business ta using se koi agat pai tawakkan se kazari buga ase kumjang ase abai kumjang ase koi chakani yani legatorip se mase government di 100 days di program de sumasi yawo port abani aduga Manipur da goods and service tax channel pada tangai fadana khangdaba yadaba singi matang da awareness campaign mangase Manipur State Film Development Society ki auditorium da pangthokre Commissioner of Central Excise and Service Tax Shillong amade Commissioner of Taxes Department of Taxes Government of Manipur na sinduna pangthok pathorum aduda Finance amade Taxation gi phampuriba Deputy Chief Minister Y Joykumar Customs Central Excise and Service Tax Shillong John Ge Chief Commissioner S.K. Panda Manipur Sarkar Ge Finance Commissioner Bibek Kumar Dewangan Central Excise Service Tax Shillong Ge Commissioner Gaigudin Panmay Yauna Marilainaba Official Singna Sarugyake Deputy Chief Minister Y. Joy Kumar na Manipur da tax lobagi system ase goods and service tax channel klabade tax lobada kanaba kaya fangani haike For the next 5 years, this initial 5 years, the central government will be making it up. So this is a 5 years is the period in which all of us, those who are in the government, those who are in the bureaucrat manning this GST regime, will be implementing this. We have to make all our efforts to understand it and to implement it in a better manner so that we do not suffer. Even if we are not able to, we can afford to do it for the next 2-3 years, but after 5 years, the central government will not be making up our losses. So try to invite whatever is will be discussed in the technical session so that we understand it and we are able to implement this GST act in a proper manner. Finance Commissioner Bibek Kumar Diwangana Manipur dasu GST chatnanaba Manipur Assembly da puthokadori haike. The question arises why dual GST is required. Because India is a federal country where both the center and states have been assigned the powers to levy and collect taxes through appropriate legislation. Both the levels of government have distinct responsibilities to perform according to the provisions or divisions of power prescribed in the Constitution, for which they need to raise resources. A dual GST will therefore be in keeping with the constitutional requirement of fiscal federalism. This awareness campaign is primarily for your benefit, so that you do not face any teething problem in implementation of GST. Technology orientation kam farmer skill training on agriculture habisida numit humni chupna chathagadaba training program ama sangai pataleba sericulture ke office tang asidagi haukre sericulture department amadi central silk board ministry of textile na punna sindura pangthokpa program aduda CMER NTI Logiger Jorhat ke director Dr. BK Singh RTRS Imphal ke scientist L Vidyapati Devi amadi sericulture ke director S Kunje Kishore na Maruba Musing Oina Sarwyake Director Kunje Kishore na haikibada muga puthokpada mulberry gi hek matungda eri asi oibana eri dagi silk puthokna pandamda training program asi pangthokpani training program asida saruk yariba singna trainer oiduna atopa myoy singda kanaba phangana hotnasi haike Ngasi social media da Manipur board na loba class 10 gi exam gi poll haidok le haina sandorok padagi chauna chamam naba amatho ankre sahi SC gi exam gi result ne haina sandorok li basi aran bani haina board of secondary education Manipur gi secretary Dr. Chingangbam Sarat na phongdokre Babu Paratare ba board ki office ta pangthok ba pawgi mifam amada Saratna asigumba sasinaba result asina thawai yauna larik class paduna exam thakiba mairoi singda ninghanaba pohle asigumba crime chathariba miyoi sing asi phakatuna matik chaba chairak pinanaba Imphal West Cyber Crime Unit ta thigat halagani haike examination 2017 result sarga phongko CPS 56 ki sawadung ba sitama thakat pire Foiba result sing matungina ko yangang singda handaki
ai prekha thabi ngang singsida phelo bi ron yaw train pung ning hana pokpa adung bo wa phom la ku di press conference ko jabani the board ke ona dia koi jungi first week sida soi nam ke koi result si declare to un have ge sabsa ba thazab gol kan work to jari adung makata na zik thoi ba fake results se masi matang de koi hayeng se yang manna first hour koi Fal West police station cyber crime branch adu da koi formal complaint laws to zerani thagali mission je thikat pidna matik sawa phamon tokpa punishment adu pipina ba Tarial de Leba Stephen Institute Astigi Technology Amade Machinery Sing Utpa Open House Event Hainaming Thonba Thoram Ama Ngarangdagi Campus Asida Chatharkri Institute Astigi Technology Sing Utpa Amade Paikat Liba Thabak Thoram Sing Miyam the Mamutana Kanganke Institute ki Deputy Director Amade Head to Oiriba Imothiamna Institute Asida Training Pangkraba Myoy Sing Masa Matumta Entrepreneur Ama Oibangambagi Kudong Chapa Labada Natana Thabak Pangan Badasu Kudong Chapa Yamna Lehale Mafam Asida Training Loikraba Sing Chada Manipuri Thabak Pangkre Hari कोई सिपेन इंफाल की फैसिलिटीज इंजे कोई सीजन नहीं बोले रखा दिए तुम लाख पीड़ेगा तो सिद्धू मकुई मधुगी कोई सिपेट की टेक्नोलॉजी सपोर्ट सर्विसेज है ना कोई मसी कंसल्टेंसी सर्विस भी है ना जगह फैसिलिटीज वायर का सीजन नबो भी है सिगमा सर्विस जो कोई एक्सटेंड तो हुई कोई के अंदर टेक्नोलॉजी सपोर्ट सर्विस एक्टिविटीज की मखादा Ibada Wakarakpa Togalupna Jennings Blood Bank Kusham Natuna EP Bagi Thorum Ama Pangtokre. Haudopagi Thorum da Mautke Parliamentary Secretary and Indrajit Wakakulgi Luchingba S. Nodia National Health Mission Gi Senior Program Officer Dr. L. Tomcha Susargyake. Parliamentary Secretary and Indrajit Masamak Yauna Myo Yankairumna EPK Dr. L. Tomchana Analayang Bada Igi Tangai Fadabalakpada Kudong Chadabakaya Mayok Naribasi Koknanaba Aikogi Ishagi E Asi Myoiba Kunai da Katokpatai Hakjang Dagi E Loktokibada Aswebakarishu Late Haike Parliamentary Secretary and Indrajitna Miamgi Luchingba Ama Oirabadi Apaba Tabakudimak Hana Toba Matamda Miamna Sutor Kadabani Ngasi Piriba E Asina Myoibagi Punchi Kanbada Achoba Mating Ama Oigadoribani Tahum Kudingi EP Bada Karishu Akaibalete Katok Pagaloina Ngasigi Kamta EP Kibasingbo Indrajitna Tagapa Pongtoki Sangalezidaba Paisasu Lezidaba Igi Daka Oiba Subukaya Sakui Tenabati and Shamu Tenazibani Aduna Yaragadi Masum Sijukitan Pazada Mayam the Kanan Bibataragadi E donation Tokiban Tanaka Paiba Migati Akwiki Tarati E and the Shoyna Nani Paza Mi of the Zubi and Nikana Hyperagadi and Shishmana Tatari Babra Kavasi Amuka head of Mount Chokshalaga Yang Dota Pusikan Bada Achoba Pagana Porkani Mahut Minister T. Shyam Kumar ngasi Mayang Impal Kendra gi manungda leiba Kaithel amasung Hauzik Sagaliba Anauba Water Supply Scheme Singi Phibam Yengsinkrai Minister gi Khongchat asida Parliamentary Secretary Kongkham Ravindro PHED gi official singshu loinake Minister Shyam Kumar na Mayang Impal Kaithel Complex Hanana bagi Senfam North Eastern Council na mamangi chahida kaithokre Kaithel asi sabagi thabak Mayang Impal Council gi mijang makhada athuba matamda hauragani Complex asi sabaloishin ringaida siznanaba Kaithel sang amasu athuba matamda saragani Ministry of Urban Development ki makhada water supply scheme gidamak Mahut Department na lupa crore kunga hundoi kaithokle masing manungda lupa crore mapan ministry na thadorakle State asigi share su athuba matamda thadoklagani haiki Education Minister T.S. Radheshyam Nangasi Shishi Higher Secondary School gi phibam yengsinkrai Minister na Housing Laiba Infrastructure gi phibam Classroom Laboratory amasung School gi Campus check tauke School asina handaki Class 12 ki exam da loyang maitai Commerce ki mari shuba position lawrkibani Arts ki mahiroi ani amasu position lawrake Apaba academic record laiba mahiroi singda hena miteng changduna makoina thamliba pandam adu fangnana bakonaba Tangai Fade Haina Minister na Pongtoke. Aswan ba mahiroi singisu ahen ba miteng changduna mahima singda mai pakna na bapunging thogat pigadabani. Principal singi oiba apunba mifam amasu athuba matamda pangthoklagani. School asigi oinasu tangai fadaba singi report ama semnanaba Minister na Pongtoke.
Minister ki khongchat aduda mairoi amasung oja singna school asigi akoibada anoba building kaya sagat kibadagi iram khonglam sing phunjilaktuna ising thumjilakpagi khudong chadaba mayoknariba laboratory amasung classroom gi phibam phagathan binaba pungning singsinki Haingang Panthoibi lekai dagi Irom Priyokumar Misiga Mari Lainana Sem Kiba JSC Nangasi Ahing Nongyai dagi Tang Kuntraga Mathoigi Ahing Nongyai Pauba Pung Nipugani Pangi Manipur Ban Kaukre Tha Sigi Taraga Terek ki Nungthil Pung Ani Makhairom Taba Matamda MG Avenue da Laiba SBI Mamang dagi Mapam Khangdana Mangkhraga Tha Sigi Kunga Tarukta Waithau Golai Tangjeng Chingthakta Asiba Masa Oina Phangkiba Thodok Asigi Matangda Chief Minister da memorandum pisinduna ngasi numidang wairam pung taruk phawgi manungda maralebe sing putho haina taksinke Government ki maikei dagi su chenaba mir sing puthokani haina pirakiba thajaba thabak to onthoktabadagi khongjang asi changsin bani ban asida ana layeng lining laison ga mari laina ba thabak singde komthokani hari hoji pawgi merthana tembe prem tang lominasi Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang Soktarakpa, Tumba Chaba Yaraktaba, Kong Hamba Nungarakaba Simbu, Panbangamba Matangairabo Baidi, Jolip syrup, Amasung capsule. Saiji TMT bar se latest German technology season aduna state of art factory Guwahatina puthok chabani. Masigi bar se han basundokpa private oidana calling zade taken day mapangil kali amadi amaga phajin beheli. Masi ayamba achauba government agency singna approve tawrba makhalgi TMT bar ne. Saiji TMT bar. Manipur Technical University is organizing the first summer school of the university from 5th June to 15 July 2017 at Takil Park. Subjects offered: Korean language, functional English, photography and Photoshop, project management, basic computer fundamentals, programming, physics, chemistry, mathematics. For details, please visit the website www.mtuonline.in. Break matungda mukana taranok seri makataba pauda Krishi Bigyan Kendra Kebi ke Tamenglong gi office ngasi Charoi Chagot Longda Indian Council of Agricultural Research ICAR New Delhi gi Director General Trilokchan Mahapatrana Sangabagaloinana Farmers Fair Pangthokre Thoram to the Director General na Luchingduna Office Complex ki Akoibada Uchara Kayasu Thake Additional Secretary ICAR Chablendra Rao Deputy Director General AK Singh Amade Regional Director SV Ngachana Chingba Myoshingsu Sarugyake Chief Guest Oina Sarugyaki ba Dr. Trilokchan Mahapatrana Prime Minister ki Poktak Matungina India da leba farmer singi senthok saruk ani hengat hanaba ICAR na angamba thakta honare ngasi sangari ba office asina lamdamasi ki farmers ring training pi bagaloina na technology ki lamdasu mamutta na khangana na bakhonagani Manipur si horticulture ka yamna chana balamdamne Lomi Singna Center Sidagi Kanabaloduna Sentok Lambi Pagatan Badanatana Scientific Oibalambi da Potok Putok na Bahonabu ICR Nasu Maduda Changba Sing Pina Bamade Mateng Pang na Bahonagani Haiki. Honorable Prime Minister says that we have to double the income of the farmers in another 5-6 years by 2022. And every KVK is working in that direction, that what kind of technology and what kind of training, what kind of entrepreneurship development would help farmers to double their income at least, might increase further, but at least it should be, we should be able to double it. In this particular state and particularly northeastern states, there is tremendous scope for horticulture and fishery to be expanded so that farmers' income can easily be doubled at least. Kripa Society na School Authority Singa Kusham Naduna Chathar Griba Naha Wariba Mahiro Singi Marakta Maya Ikaba Chinjak Sizinar Pamasung Masina Pirak Pachathingi Manamda Puna Kamina Bagi Thoram Ngasi Sagolban Tera Kaitel the Laiba Blessed Academy Hall the Pangthokre Ngasi Thoramadu the Academy Sigi Headmaster Angom Ibotombe School Sigi Oja Singamasung Mahiro Singsu Sarugyake
Kripa Society ki member Bobo Meitena resource person oina mayai kaba chinjak amasung masina pirak pachaitheng haibasida wangang ke inkhalakliba mairoi singna nisha ki amang ba khangdringai akoibagi phibam amasung phattaba sangadagi mahau tanglubada hinabi oikiduna aran balambida chatnanabagi achauba maram oi haurakliba naharol sing asibu achum balambida purakna khonabada kupna yengsinba mathau tai phongdoki Thawbal gi leishang them bazar da mangjau nana khanghan batawdana takthok palakpagi thawdokta muknabadagi Thawbal police ki SDPO na nupi da khut thaki ba thawongbu yaningda phongdorkli Manipur Press Club da pangthokpa paugi mifam amada wai memchana mafam asi leishang them bazar board kaya naduna lam leiraga dukan phamlakhibani ngasi SDO na luchingba kangbu ma laklaga dukan sidokna bahonarki miyamna SDO ga wari sanaringai da board ki secretary ai chawbana CM की order ना induction असी तौबने order इंद्रवदी court कागे रहाय न किहन के फिबम दुना ngayhak muknaringai manungda SDPO na khutharake eviction chathage hairabadi mangjongna na khangan biu amasung chief minister na thokliba order kadai phawba chumbage haibadu miyam da khangan biu nupi da khuthakiba SDPO gi mathakta action lokhat biu haire yona eviction je tawbiu du ko puthokbiu CM na dagi haire ibaduna sumboy de ay adumi iranu jage aduga man summi natraga sumje pathokui habejimsu pathokui treba aina adu itagadi misang mi khaina na tawbiganu saitna maki oina asum marandu yengaga tawbi wana aina lawbagi neba aingon ta sangjalaga hujigi star ahum napa sini pajina STPO sina phurije adu aina sida haijaningi akogi CM birena sengna haigraba natraga haidribaduma khangba pamje Jingnaningai weba mawongda laikhidraba thaunaujam santi mapuroiba RK Modusna Sagolban Tera Bazar da waiduna laibe yumda ngasi Manipur State Commission for Women gi chairperson Dr. K Sobitana luchingba commission ki mihut kangbu amana yengsinkre yumbu amadi kairo lekai gi mioi singa thaudo asigi matangda wari sanaki misi asiga mari leinana commission na su moto case ama lokhatkre loinana mari leinaba authority dage report ama kauraba matung case asigi achumba puthokna bahonagani hairi Court complex manungda accused oiribagi kangbuna wakatliba singbu tamthiba mawongda phurakhiba thawong mari leinaba singna yengshinaba Thawbal yaripok sipai leikaidagi sagol sem lokesna phongdoklei Manipur Press Club da pangthokpa paugi mifam amada lokesna mamang chahida pangthokhiba kihom festival da androdagi dipak kauba mioi amana stall thugairamba thodok mari leinana Andhra Police Station da wakat pada Oshina FIR ama lokhat piyo haiba yadabadagi ngasi lamphel da leba court da lakibani case loiraga thorak pada Deepak ki mioi singna phurakibani case asi loktu narga namsinaba khonaba amade case handu haina ki halibasi mari leinaba singning sinbiu mara leba mioi singsu ain gi oiba chairak pibiu haire Ya school Kendra ke MLA Parliamentary Secretary Thokchom Saitabratabu Mahabali Kabui Kulna Okre Kulasi ke community hall da pangthokiba mahako opagi thormaduda kulgi kulakpa amade church ke luchingba kaya susargya ke kulakpa singna kulgi akoibada numidangi matamda mai mamliba si kohon biu drainage system na chingba semjin bibe yauna maphamasi ke akoibada state ki thakta chahi khudingi sangai festival pangthokle इतिहास का सागो नरकलबा लाइफम अनिशु लेरे अदबो ममांग द पानकिबा सरकार सिंगना मफम सिंग असिगी अकोइबगी लंबी सरोक मिराइबगी मवोंगदा येंगबिरम बथवोंग हंदक नौना पाइरिबा सरकार असिना तौबिदनबा अपील तौखे MLA Saitabrata kulgi akoibada solar lamp athubada thamlagani drainage system fagat hanaba thaknanaba ising housing maki oina sarkar gi pipe matik chana leitabana matam khara ngaibinaba su appeal tauke Thenglabada thani gi manungda khul asing mafam khudimakta thaknanaba afaba ising phangangani akoibagi lambi semgatnanaba athubada honagani haiki ai rijeni mayami angamba thakna seba taba mayami awa chakam saw laginaba mayami be da thawam towa he kamni ro bahaba jati isi seba taba sai dharma hoiba aduna nasi dubi ba mayami si awa aba be da mayami ka ai tuminga le no di hai sudah kaza le Handaki class 12 exam the commerce ta mari suba position tarkiba loyangamba thonawjambu CC Higher Secondary School class 10 alumni lisingani mari amasung lisingani taruk class 12 best na taramna okre
Moirangkhom da leba suki office da pangthoki bathorum aduda lup asigi advisor S Premjit President and Gobin Shishi Higher Secondary School alumni member Anil Kumar Susorgyake suki advisor S Premjit na loyang ngambagumba kan hotnatuna mai paklabasingda sukna so puning thawatuna makata na mahimasing tambada angamba thakta mateng pangani haike usaru ma ko su ma gede gi usari na sigun ba pung thawatuna masak sing si ko bi buse si matung da su loya amba ka tona to pa hawai ba satra na haru singda kai ba loya ngamu mo ke athoro pa dar ga di rogi puna hono bi hawa pung ji ke ta na pung Lining thau Lairim Bisingi Wari Singbun Koba Professor Sairem Nilbir na Ibalairik Amangarang Umanglai Kanba Apun Baluki Office ta Pongkre Thaurmatu da Ukalgi President Chanam Parihal Ukalgi Vice President A.K. Ibomcha Convener Mutum Nganba Amade GM Publication ke Samthongi Publisher Aruna Marueba Miyusing Oina Sargyaki PDS ki phangpham thokpa polom sing phangalu haina kaksing khunau kaithel da miyam na wakat mi pham chathakrai kaksing khunau youth forum na punna chathaki ba khongjang aduna chakhau da rajniti tawbi kanu tha manga gi cheng chini amadi kerosene miyam da phangan biu polom sing asi phangan rabadi makata na khongjang changsingani hari सर्व शिक्षा अभियान की मखादा लेरिबा मणिपुर की ओजा सिंगना थाम मापन की तोलो पिथोक्तब की मायुक्ता लंफेलदा लेबा एजुकेशन एस के ऑफिस दा थोमजिंदुना खोंजंग चंगसिंख्रे गवर्नमेंट ना ओजा सिंग की तोलो पिथोक लगनी हाइना थाजब पीबदगी खोंजंग हंदोगलुरबनी अदुबो पिरखिबा थाजबदु थबक्ता ओंथोरक्तबदगी खोंजंग असि चंगसिंखिबनी अथुबा मतमदा तोलो पिथोक्त्रबदी ओजा सिंगना थबक लेपगी खोंजंग चंगसलगनी हाइरे Wangkai Kendra ki manung dalai ba Chingmairong Kabui Khulge Fire Price Soap number Chamaga Kuntra Mangagi agent Gairuna Kamaina Miam da Tha ama Cheng Yen Khide Haina Wangkai Kendra Development Forum ge Tomba Koba Miwe Amana Handag Bauze Singda Phongdo ki Bawapam Madu Yumpham Yaw da Bani Haina Baumi Singda Phongdo Kre Chingmairong Kabui Khulda Pangtho ki ba Baumi Singa Unabaduda Chawbuna Makatan Haikibada Lisingani Taragataruki April dagi Chahi asigi April tha phawbada authority na pirak pacheng sing miam da phangan ke card holder marbudra taruk laibada card holder kunthra ga humdoina double card oibadagi mari leinaba office da pikhat ki haike Handak more da khong hambgi leina paktak na sandor ki pag adugi matang the health department na thizin bada ishing dagi bacteria na sandok pani haina confirm tawkraba matung da department asina makata na lokat pakhongthang oina more da leiriba tongan ba phurup singi luching ba sing amade asa sing oiba awareness thoram ama more hospital ki conference hall da pangthokre thoram aduda health services ke additional director Dr. Sashi Kumar CMO Technopal Dr. Sarthane PSC Moregi MO in charge Dr. Santi Kumar More Hospital की MO in charge Dr. Bikram Susargya के Dr. Sashi Kumar na sanduraki balaina asi ishing dagi ni khanglabani na thakna chana na ba ishing lumthok laga sinnaba more de chelba turen sing luna na thamba tangai phade haike tongan ba luching ba singna more hospital ki toilet luna na thambina ba hospital asige operation theater leiraba su mathau togdabana Myanmar da chatuna angang unari ba siyang sinbina ba pungning chingsing ke Asha singi makai dagi miro labinupi singda hidak more hospital na lem na phangan gada badu account laita ba singdi hidak phangan ba ngamdre haiba makoi na thengnar ba khudong chadaba kaya marum su pukhat ke Kumbi Kendra ki manung chanba Laingo Bida Borayang Bi United Development Organization na sinduna miyam gi oiba mifam ama pangthokre Borayang Bi Gram Panchayat na konba mafam singda relief ki matang da yetna duna lairi pasti athuba matam da loishinduna lisingani taraga mangagi ishing ichaw na soon kraba miyam da phangpham thokpa senpham phangan biu sagang dagi napet phawgi lambi asi athuba matam da semba loishin biu haina mifam maduna takshin ke Impal East Police Commando na New Chekon dagi fare hairiba Nagpam Churchill Apokpa Khelendra Leifam Kongba Bazar dagi mioi asi RPF amadi masigi lan mishanglo PLA karing mahiram amatada mari leina de haina pran asige Assistant Secretary Publicity Bankim gi Cherol amana sengtorkli Hoji makata ba pau pijat ringe gi marktana temba prema moklominasi
delicious cookies from Likla Bakery. India ki ahanba national award Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Quick zone gidi tata tis college di. Mamal suma phone kuding cham mane yo suma ngaro pista salabni na. Adu suma takta superlink footing ge offer me amum piri sidi. Tas electric ram no sin bagum na yo tisin ya. Dudi sana gi mo yang na sin ba ya ndre. Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbagi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayengi yumbiro puthokwa institute ni Break matungda mugana taram nokcheri makhata ba pauda Imphal manung da leiriba khwairamban imakaichel ahum temporary market amadi sahit minar yauna ngasi numidang parliamentary secretary Home L Susindro Yai magimideng makhada kang hida kapthokre kang hida kapthokpa sida kedogi volunteer singsu mateng pangkhe hiram sing matangda L Susindro na kaithel singda phamliba imaibel singna kang yamna kanba maramna laina kaya polokpa yabagi akibe leba maramna kang hida kapthokpina ba haijarakpadagi state malaria department ka khushamnaraga ngasigi kang hida kapthokpagi thormasi pangthokpani haiki haipodagi se malaria department singda koina haijaroga maswain toroga koi manung masjid da koi kapthok sabani akoi kapi bo posi akoi masina ha manate masi matung da su dum ate ate kano sinda dum mathang mathang akoi rutin wa wen haibtare admaina dum koi satha na ba koi konan PSDD Minister Loshi Dikom Sung Social Welfare Minister Namcha Kipgan ngasi Kangpokpi ki PSED complex amasung Mallaba quarter singi phibam yengsin krai PSED gi engineer sing amadi atai official sing su saruk yakiba khongchat aduna handak department asigi mai jakiba quarter ki phibam yengsin bagaloina na khudong thiba nangkraba imung manung ki mioi singasu unake PSED minister na housing loishindana laiba PSD office building loishindana laiba si chief minister da khanganduna athuba matamda loishina ba amasung staff ki quarter nauna sana na bakhonargani quarter mai jakraba grade 4 employee ki imung manung singi pangba yaba mateng su pangani haike social welfare minister nemcha ki biana quarter mai jakraba employee ki housing matam kharagi oina bank tha da chatuna tangai fadaba polam sing mateng pangkre Kangpokpi Town Committee, Kangpokpi Women Welfare Organization, amasung Youth Union awabatarba singda mateng pangkibagi damak minister na apen bapongdoki. Maki maiketagi makata na pangbaya ba mateng pangani haiki. Manipur State Legal Services Authority ki meeting makada District Legal Services Authority jiribam na sinduna nongmi oiba legal awareness program amangasi Model English High School Babupara jiribam da pangthokre. Thoramadu da Judicial Magistrate First Class jiribam Jangjulen Haukip Advocate ke Dhane amadi S Monormana Resource Person oina saruk yaduna tongan ba ain gamari leina bahiramda wangangki. Manipur Post Office ki khutang da speed post da tharakpa atang ba pochai sing lokthok laga jejet amanba phirol na chingba hapchilakpa ki thongdok toina thokli ngasi su pauna kechel da leba Capital Electronics ki speed post da tharakpa electronic cash register machine box hangdok bada amanba phirol cherang na chingba oiram le haire Capital Electronics ki mapu Chandramani na ISTB da thasi ki taranipan da machine se book tawdura Punjab ki Ambala da laiba Scientific Audio Technology dagi speed post ki khuthang da tharkibani ngasi nungthil pot asi dukan da yorokpadagi hangdok laga yengrubada amana phirol amanba phirol na chingba yaurambani asingba thawang asi lisingani taraga taruk ki April da mobile tara chen bada amakhak yauram laga mapan mangkibagi thodok laikre Mari lainaba singa wakalaba sunga si pawba tabak amata lokhat pa laitre asigumba aranba tawiba singa si mari lainaba singna tigatuna matungda amhana thoktana ba tabak paikapiyo hari Thawal district manung chanba Kabrang Hill village da anishuba phase gi oina Manipur network of positive people Imphal na hepatitis B amadi C gi awareness cum screening test ama pangthokre hepatitis B gi hidak su kapthoki
Quest company da lairiba assistant lineman amadi computer operator singi matamga chanaba pe pibidaba made regular tahandabagi mayokta me kunthar dagi matam kaktra wakat khongjang changslagani haire me kunga mapandagi employees singna thabak lepagi khongjang changsingani haina torambadagi MS PDCL ki maikaidagi matam khara khanana ba hairakpadagi khongjang adu komthoktuna lakibani ngasi phawba company ki maikaidagi paw amata piraktabadagi khongjang asi changsinana ba pirep lawbani haire Manipur Buildings and Others Construction Workers Welfare Board na sinduna sinmi singi chokothaurang amadi tongan tongan ba scheme singi matangda awareness thoram ngasi Hairok Part 1 2 3 gi mapam singda pangthokre thoram adu da kendra sigi mute oriba Minister T.S. Radheshyam gi loina be Joshila amade Labor Department ki ROL Ibomcha amasung L Tikendra su saruyaki Hoji sanabgi pawmung lobirasi Nasi sana bagi pauda Jiribam de Chathariba Taret Lak Shuba Y Keso Singh Memorial Senior Volleyball Tournament ki ngasi sana ki ba pre-quarter final match ki ahanba match ta RYC Ramgai Jangna LHYC Lal Panibo set ohum sinota maiti pikre ani shuba match ta MYC Namdai Lungna PYC Faitolbo set ohum amada thoike ohum suba match ta BBC Vidyanagar na RYC Ramgai Jangbo set ohum sinoda maiti pikre June amadagi taret fauba Germany gi most bang thokadoriba Belgium India amasung Germany lebak ahunge hockey tournament ta official umpire oinabagi namak CH Napoleon invite torkle Napoleon awangnopok India dagi ihan hanba international hockey umpire ne Mark Hauzik Assam gi Kokrajhar da laiba Sai gi hockey coach ni hockey union lairik yang bamlekai gi sanaroi ama oina horakiba Napoleon na malemi masana amagi official oina khalakpada hockey union na nungai ba phongtorpe Hauzik sanabagi makhataba pau boyan in thosam dagi muklobisi Manipur MSR Boxing Association Sinduna Tha Sigitang Kuntaruktagi Manipur Police Sports Club Amadi District Taragi Nupa Amadi Nupi Boxer Sani Yankai Taruna Saruk Yaduna Kumalampak Sports Complex ki Boxing Arena ta Sathariba Star 11 Boxing Championship for Men and Women's ki ngasi pangthokiba KG Kuntragi Sub-Junior Men's D1 ki final da Tamenglongi ngan balongjamna Sorsanpur gi T Amarjitpu Maithiba PK KG Kuntrani thogi Sub-Junior Men's D2 ki final da Imphal West ki M Amarjoshi Maitaina Bisnupur gi KS Bikaspu Maithiba PK KG Kuntra taruki Sub-Junior Men D4 ki final da Ukrul gi K Roshan Maitaina Bisnupur gi Ais Nilakantabu Maithiba PK KG Nipugi Sub-Junior Men's D6 ki final da Bisnupurgi L Abhisitna Imphal East ki K Rohitpu Maithiba Pikre KG Kuntramari ki Sub-Junior Women's D6 ki final da Bisnupurgi Y Bhimika Chanuna Imphal East ki Lairin Saijabu Maithiba Pikhe KG Kuntartaru ki Sub-Junior Women's D4 ki final da Imphal East ki L Tampa Sanana Kakchingi N Rosinabu Maithiba Pikhe KG Kuntranipal ki Sub-Junior Women's D5 ki final da Imphal West ki Poiri Lembi Songtham Bisnupurgi NG Rameshwaribu Maithiba PK KG Nipugi Sub-Junior Women's D6 ki final da Bisnupurgi Tiam Apsara Chanuna Imphal West ki Koisong Ringai Hill Aimolbu Maithiba PK KG Kuntranipal ki Sub-Junior Women's C5 ki final da Thawalgi Hijam Jenikana Imphal West ki TS Vidyapatibu Maithiba PK KG Nipugi Sub-Junior Women's C6 ki final da Kakchingi M Lakshmina Imphal East ki M Manda Chanubu Maithiba PK KG Nipumari ki Sub-Junior Women's B8 ki final da Ukrulgi Temri Hona Thawalgi N Kalpanabu Maithiba Pikre KG Nipunitoigi Sub-Junior Men C7 ki final da Bisnupurgi L Nongsabana Sorsanpurgi Thangsongam Langhanbu Maithiba Pikre
कुनिथोई सुबह सीनियर वुमेन्स नेशनल फुटबॉल चैंपियनशिप की अनिसुबह क्वार्टर फाइनल मैच ता मणिपुर नग तमिलनाडु बु माइथीब पीखरे ऑल इंडिया फुटबॉल फेडरेशन सिंधुना थासी की तांग 15 की पंजाब की बागवाड़ा दा चथरिबा कुनिथोई सुबह सीनियर वुमेन्स नेशनल फुटबॉल चैंपियनशिप की ngasi मणिपुर की अनिसुबह क्वार्टर फाइनल मैच ता तमिलनाडु बु गोल 5 सिनो दा माइथीब पीखिबनी मणिपुर की माई पापगी गोल सिंगदु एनजी बलाना मैच की 15 सुबह निफु माथुई सुबह मदी मणिपुर 3 सुबह मिनिट गोल अहुम चनखे आई प्रामेश्वरीना मैच की निफु मापल सुबह मिनिट गोल अमा चनखे अतोपा गोल अदुना तमिलनाडु की ऑन गोल ओइना मैच की 13 सुबह मिनिट चनखिबनी मणिपुर की अहानबा क्वार्टर फाइनल मैच ता दिल्ली बु माइथीब पीखि मणिपुर की मथंगी अहुम सुबह अरोइबा क्वार्टर फाइनल मैच हरियाणा का थासी की तांग 18 दा सानरगनी मणिपुर दगी अफब फुटबॉल सानरिसिंग पुथोनबगी पांडमदा ऑल मणिपुर फुटबॉल एसोसिएशन सिंधुना खोमन लंपाक आर्टिफिशियल टब ग्राउंड दा सही सिगी हौखिबा फेब्रुवारी तांग 13 दगी सथरखिबा था अहुंगी वैबा नुपा मसा अमदी नुपी मसागी ग्रासरूट फुटबॉल डेवलपमेंट प्रोग्राम मपु पांडबा सिस्टेमेटिक नाइदबा मोंगदा आउटसाइडर सिंगना तौनिंगबुता तौदुना लेबगी मोंग उरे कोचेस सिंगना अंगांग सिंगबु तंबी ताकपिरिङैदा प्रोग्राम असिगा मरी लेनदबा मियोय सिंगना ग्राउंड मनुंगदा बॉल सानिसनबा सेंडाल लंबी मानबा मोंगदा सिलिलांगनिबि सिंगी आयाबा यावदना वीडियो अमदी स्टिल कैमरा कापगी थौदोकसिंग असिना प्रोग्राम असिगी मसक थियले मगुन याहुंद्रे नियम अमगी मखादा नटबिदा पंगतौद तबुई मोंग अमा ओइना असान बमियंग अमगी मखादा मचा सिंगबु प्रोपोर्शनल थाकता अफाव फुटबॉलर अमा वहेंगनी हाबिगी आसादा लागलेबा गर्जान सिंगी वाखन अपेनबा ओइद्रे पृथ्वी की फुटबॉल मसानागी अचौबा बॉडी अमा ओरिबा फीफा की इंस्ट्रक्शन की मखादा एशियन फुटबॉल कन्फेडरेशन ना अचौबा थौदांग लौदुना एशिया की लेबाकसिंगदा सही खुदिंगी लेपतना पांगथोकलिबा एएफसी ग्रासरूट डे की थौरम मणिपुरदा पांगथोकपगी कानाबा लहेंद्रे हाइना गर्जान सिंगी माइकैदगी पेन वाफम सिंग नेटवर्क असिदा फोंदोलदुना ऑल मणिपुर फुटबॉल एसोसिएशन तहनिंग सिंगसु मखाताना फोंदोरखी अखोई गार्जियन साइड दगी अखोइना पामजबद आंगांग सी नोमा अखोइगी लेबाक सिगी नत्रगा स्टेट सिगी ओइना अचौबा अखोइगी प्लेटफॉर्म अमदा काखतबा ngamnanba अखोइगी यामना ngallingaidagi असम को लोइना चंगसिनजरकपा अखोइगी स्टेप अमनि गार्जियन सिंगसी अदुना मसिदा तौबदा अखोइना तहनिंगबा सि ऑर्गेनाइजिंग कमिटी मदि लेबिरंगनि अम्फागी अदुबु कोचिंग सेंटर सिदा अखोइ उजबदा ओजाना ओइना थेंग लाकपदा करिगुमदा हाइबा ngamdabagi पोट अमसु उबा मसि तहनिंगदे मसि ओजागी ओजाना सोरगसु सात्रना सोरगसु मतम चान जाना कोई सेमदोप दरकार होइब्रायना खंजै लोइना ग्राउंड सिदा मीसे मफम मरांग खंगदब हाइतारे यामना अखोइगी मसक खंगदब मरी लेनदब मी मयाम अमा चंगसलकपा अदुगा एनी तौनिंग अपंगतौ तौसलकपा अदैदि कैमरा मंगत ओरसु अखोइगी अथॉरिटी की अयाब यावदना कापंग मानबगी अदुगुम चिंगनब लेबसि मसि तौहनदे मसि यामना रिस्क लेब पोट ओइना लखोइ लौजै लोइना अखोइ मसिदै हाइजनिंगबदि यामना पंक्चुअल ओइना अमदि यामना अखोइगी आसाम गलोइना अखोइ विजन अम गलोइना चंगसलकपा अखोइगी आंगांसिंगसि अखोइ नोंगमदि मी ओइगनि हाइबा आसादा तोरपसिदा असुमना लेमिनरिबा म्यामसिना अकाय तोइ पिरकपसि उरकपसिदा मसि तौहनिंगदना अखोइ अम्फार मसि अथु मतमदे सेमदोकपियु नोंचिंग चुरकपदा अखोइगी आंगांसिंगसि गार्जियनसिंगि पोथाफम लेरक्तबा अदुगा मताम मफम चाना सिनबिरगा अखोइगी साइड अमदा गार्जियनसिंगि पुलपना अखोइगी पोथाफमसि थंबिबा हाइबसे तंगाइ फदब्रा हाइना आइना गार्जियनगि साइडतगे वाहि खरसि थमजके थागचिर बोयाई हौजिक लोइसलकपदा ngasi nongmagi ba ai ngasagi paw mu pijari ICAR lamphel party ki pirpa paw gi matung ina ngasi gi khwaidigi sakhiba celsius degree 36.3 khwaidigi ingba celsius degree 22.1 नुक्सित यावबा इसिंग मनल की सांग अयुक्ता सादा मरफुनिपाल नुक्थिलदा सादा हुपुतरा ओइखि ngasiगी नोंग सुखिबगी सांग अमा 0.2 मिलीमीटर नि हौजेरोइबदा ngasiगी मरोइबा पाव अमुखना पिजरी सेनापति डिस्ट्रिक्ट के मनुंग लेबा अनालायंग संगसिंगदा डॉक्टर अमदि स्टाफ नर्सिंग अवार्ड पलेहलरोय हाइना हेल्थ मिनिस्टर एल जयंत कुमार ना फोंथोखरे लाइरबगी खम थेंगलब चैथेंग मरम ओइदुना क्लास 12 की परीक्षा दा साइंस स्ट्रीम दा 13 सुबह पोजीशन फंखिबा चाजिंग खुनौदगे चिंगलेमबा ममान मखाताना महै तमहनबा ngamlaroi हाइरे अमदे फूड सेफ्टी एंड स्टैंडर्ड इन्फोर्समेंट अथवा डिस्ट्रिक्ट की मफम सिंगदा ड्राइव चथखरे याई रिपोर्ट मौंग चुमना हांगलमदबा बेकरी होम थिंजिनखरे
Ngasigi di ISTV na pijama pau matang sa luijari miyang tabi iba singbo amuka na kromjari.